ꯀꯧꯔꯔꯣꯏ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯊꯃꯣꯏ ꯌꯧꯅꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯔꯤ ꯅꯨꯄꯤꯗꯨꯗ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯁꯤꯜꯂꯤꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯒꯦ ꯈꯟꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯃꯥꯅ ꯉꯁꯥꯏ ꯐꯪꯁꯟ ꯃꯐꯝꯗ ꯍꯦꯟꯂꯩꯃꯒ ꯑꯦꯟꯆꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯥꯅ ꯎꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯄꯥꯗꯨꯁꯨ ꯍꯦꯛ ꯆꯥꯅꯔꯨꯔꯤ ꯑꯦꯟꯆꯟꯅ ꯍꯦꯟꯂꯩꯃꯗ ꯍꯥꯏꯕ ꯋꯥꯗꯨ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯗꯨ ꯃꯐꯝꯁꯤꯗ ꯀꯧꯔꯒ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕ ꯅꯤꯡꯁꯤꯡ ꯁꯥꯎꯔꯤ ꯅꯨꯄꯤꯗꯨꯕꯨ ꯃꯥꯕꯨ ꯎꯁꯤꯠꯇꯕꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯉꯥꯡꯕꯗꯨ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯔꯨꯝꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯦꯟꯂꯩꯃꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅꯁꯨ ꯂꯩꯔꯝꯂꯤ ꯂꯨꯆꯤꯡ ꯍꯦꯟꯕ ꯊꯣꯡꯗꯨ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯝꯃꯤ ꯍꯦꯟꯂꯩꯃꯁꯨ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯝꯃꯤ ꯀꯅꯥꯃꯨꯛ ꯑꯣꯏꯖꯥꯠꯅꯣ ꯊꯣꯡꯗꯨꯁꯨ ꯍꯥꯡꯗ꯭ꯔꯤꯐꯥꯎ ꯊꯤꯜꯂꯒꯤ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯍꯟꯖꯤꯟ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯦ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯌꯦꯡꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦ ꯅꯪ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯂꯤꯕꯗꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯈꯨꯝꯕꯁꯨ ꯉꯝꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯂꯒ ꯂꯥꯛꯄꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯍꯥꯏꯔꯤꯁꯦ ꯈꯨꯝꯕ ꯍꯩꯇ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯅꯔꯣꯜꯒ ꯊꯣꯛꯇ꯭ꯔꯕꯣ ꯍꯦꯟꯂꯩꯃ ꯍꯟꯗꯛꯇꯤ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯊꯣꯛꯑꯦ ꯊꯣꯛꯑꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯪꯉꯤꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯗꯤ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯃꯤꯍꯨꯟꯒ ꯆꯦꯟꯈꯠꯂꯤ ꯈꯨꯝꯃꯦ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯂꯛꯏ ꯈꯪꯉꯦ ꯑꯗꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯤꯗ ꯂꯨꯆꯤꯡ ꯍꯦꯟꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯪ ꯃꯔꯝ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠꯁꯨ ꯅꯣꯟꯊꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯁꯦ ꯄꯥꯕꯨꯡꯅ ꯍꯦꯛ ꯇꯝꯂꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯎꯁꯤꯠꯇꯅ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯝꯗꯨꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯉꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯗꯤ ꯇꯔꯪ ꯏꯆꯠ ꯆꯠꯂꯤ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ ꯍꯦꯟꯂꯩꯃ ꯁꯥꯎꯅꯤꯡꯅ ꯎꯠꯄꯤꯔꯣꯏꯌꯦ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯁꯛꯀ ꯋꯥꯍꯩ ꯍꯥꯏꯕ ꯂꯣꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯞꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯁꯤꯅꯤ ꯗꯞ ꯇꯧꯔꯤꯅꯦꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯍꯟꯖꯤꯟ ꯍꯥꯏꯔꯗꯅ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩꯗ ꯁꯨꯛꯇꯣꯛꯅ ꯐꯃꯨꯡꯗ ꯍꯤꯞꯊꯕꯒ ꯋꯥꯕꯒ ꯀꯩꯒ ꯇꯨꯝꯊꯔꯝꯃꯤ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ 6 ꯇꯥꯔꯝꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯡꯗꯨꯗ ꯂꯥꯏꯗꯨꯛ ꯊꯥꯔꯝꯕ ꯗꯨꯛꯀꯤ ꯃꯅꯝꯅ ꯃꯁꯥꯗ ꯐꯨꯔꯨꯔꯤ ꯃꯗꯨ ꯎꯕꯗ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯍꯧꯒꯠꯈ꯭ꯔꯕ ꯆꯥꯠꯂꯅꯤ ꯃꯥꯕꯣ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯤꯆꯟꯗ ꯆꯪꯉꯛꯂꯝꯃꯤ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯔꯤꯅꯥꯁꯨ ꯂꯩꯔꯝꯂꯤ ꯔꯤꯅꯥ ꯂꯨꯆꯤꯡ ꯍꯦꯟꯕ ꯆꯪꯉꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯁꯔ ꯃꯆꯥ ꯁꯪꯒꯣꯝꯁꯤꯗ ꯂꯩꯖꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯁꯪꯒꯣꯝꯗꯨ ꯂꯧꯗꯨꯅ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛꯇꯨ ꯂꯩꯗꯨꯅ ꯃꯤꯁꯛ ꯑꯃ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯤꯔꯝꯂꯤ ꯃꯥꯅ ꯎꯅꯤꯡꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯎꯅꯤꯡꯅ ꯀꯤꯆꯟꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯔꯨꯝꯒꯤ ꯊꯣꯡꯖꯤꯜꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒ ꯊꯪꯅꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯜꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯁꯥꯐꯥꯎ ꯈꯪꯖꯗꯕꯒꯨm ꯇꯧꯔꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯗꯨ ꯑꯉꯥꯡꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦ ꯁꯤ ꯀꯩꯗꯧꯔꯒ ꯂꯩꯔꯤꯖꯥꯠꯅꯣ ꯔꯨꯝ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯉꯔꯥꯡ ꯉꯥꯡꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ
ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯉꯔꯥꯡꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯅ ꯉꯥꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯉꯔꯥꯡ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ꯫ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯀꯞꯂꯝꯒꯗ꯭ꯔꯥ? ꯃꯆꯤꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯛꯄꯗ ꯃꯁꯥꯅ ꯃꯁꯥꯗ ꯑꯃꯨꯛꯁꯨ ꯆꯩꯖꯔꯤ꯫ ꯅꯠꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯆꯟ ꯂꯩ꯫ ꯑꯩ ꯆꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯉꯔꯣꯏ꯫ ꯊꯃꯣꯏꯅꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯈꯜꯂꯁꯨ ꯋꯥꯈꯜ ꯃꯥꯅꯁꯨ ꯊꯃꯣꯏ ꯃꯥꯅ ꯏꯟꯁꯤꯟꯕꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ ꯃꯥꯗꯒꯤ ꯋꯥꯈꯜꯕꯨ꯫ ꯆꯤꯟꯕꯥꯜ ꯊꯣꯡꯗꯗꯤ ꯍꯥꯏꯖꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯆꯤꯟꯕꯥꯜ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯤꯔꯦꯞꯇꯨ ꯆꯤꯟꯕꯥꯜ ꯃꯥꯒꯤ ꯐꯤꯔꯦꯞꯇꯨ ꯂꯧꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯋꯥꯈꯜ ꯑꯅꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤꯁꯨ ꯂꯧꯈꯤꯒꯗ꯭ꯔꯥ? ꯀꯔꯝꯕ ꯐꯤꯔꯦꯞꯅꯣ ꯃꯍꯥꯛꯅ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯥꯅ ꯂꯧꯗꯣꯔꯤꯕꯁꯤ ꯀꯔꯝꯕ ꯐꯤꯔꯦꯞꯅꯣ ꯍꯥꯏꯕꯗꯨ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯄꯤꯗꯨ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯦꯟꯂꯩꯃ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯕꯨꯡ ꯅꯣꯡꯂꯦꯟꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯟ ꯐꯥꯏꯜ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯟꯂꯩꯃ ꯇꯞꯅ "ꯄꯥꯕꯨꯡ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ"꯫ ꯅꯣꯡꯂꯦꯟꯁꯨ ꯃꯥꯒꯤ ꯌꯦꯡꯂꯝꯂꯤꯕ ꯊꯕꯛꯇꯨ ꯊꯝꯂꯒ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯆꯥꯊꯣꯏ"꯫ "ꯄꯥꯕꯨꯡ, ꯅꯆꯥ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯊꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ"꯫ "ꯀꯩꯒꯤꯅꯣꯅꯦ ꯏꯆꯥꯊꯣꯏ"꯫ "ꯀꯩꯝꯇ ꯇꯧꯗꯦ ꯄꯥꯕꯨꯡ, ꯅꯆꯥ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ"꯫ ꯅꯣꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯆꯥꯊꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩ ꯎꯄꯥꯏ ꯂꯩ? ꯑꯗꯣ ꯅꯪꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯋꯔ ꯕꯨꯀꯦ ꯌꯣꯜꯂꯤꯕ ꯃꯐꯝꯗꯣ ꯏꯆꯥꯊꯣꯏꯅ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯅꯣꯏ ꯌꯥꯝꯕꯨꯡꯅꯁꯨ ꯀꯌꯥ ꯌꯦꯡꯁꯤꯟꯕꯁꯨ ꯁꯪꯗ꯭ꯔꯦ꯫ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕ ꯄꯥꯕꯨꯡꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨ ꯏꯆꯥꯊꯣꯏꯗ ꯁꯤꯟꯅꯔꯕꯅꯤ"꯫ "ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅ ꯐꯅꯕ ꯌꯦꯡꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯑꯒꯦ"꯫ "ꯍꯣꯏ". ꯍꯦꯟꯂꯩꯃꯁꯨ ꯇꯞꯅ ꯊꯣꯛꯇꯨꯅ ꯔꯨꯝꯗ ꯆꯪꯉꯛꯀꯦ ꯇꯧꯕꯅꯤ꯫ ꯆꯪꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨ ꯇꯞꯅ ꯅꯨꯄꯥ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯒꯤ ꯁꯥꯍꯨꯝꯗꯨꯗ ꯅꯨꯄꯤꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯍꯦꯟꯕꯁꯨ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯏꯁꯇꯤꯌꯔꯗꯒꯤ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯦꯟꯂꯩꯃꯁꯨ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯋꯥꯔꯧꯔꯞ ꯌꯦꯡꯉꯝꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯤ꯫ ꯍꯤꯞꯄꯁꯨ ꯍꯤꯞꯐꯝ ꯈꯪꯗꯦ, ꯊꯕꯛ ꯇꯧꯒꯦꯁꯨ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯎꯈ꯭ꯔꯅꯤ ꯄꯥꯈꯠꯄꯅ ꯔꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯇꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ FB ꯍꯦꯛ ꯆꯪꯕꯒ ꯉꯔꯥꯡ ꯃꯥꯒꯤꯒ ꯂꯨꯆꯤꯡꯍꯦꯟꯕꯒꯤꯒ ꯚꯤꯗꯤꯑꯣ ꯐꯣꯇꯣꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯂꯪꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ꯫ ꯃꯊꯧ ꯂꯩꯇꯕꯁꯤꯡꯁꯤꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡꯁꯦ ꯊꯑꯣꯏꯀꯤ ꯊꯥꯒꯠꯇꯅ ꯀꯦꯞꯁꯟꯗꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ RK ꯂꯨꯆꯤꯡꯍꯦꯟꯕꯒꯤ ꯋꯥꯏꯐꯅꯤ, ꯄꯔꯐꯦꯛ ꯀꯄꯜ, ꯁ꯭ꯋꯤꯠ ꯀꯄꯜ, ꯀ꯭ꯌꯨꯠ ꯀꯄꯜ, ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯆꯥꯅꯩꯌꯦ꯫ ꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯐꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ"꯫ ꯁꯣꯝꯗꯁꯨ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯣꯡꯂꯦꯟ ꯃꯃꯧ ꯅꯨꯄꯤ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯔꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ "ꯔꯤꯅꯥ, ꯏꯆꯥꯊꯣꯏꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ"꯫ "ꯁꯥꯔ, ꯊꯣꯏꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯕ ꯆꯪꯈꯤꯕꯅꯤ"꯫ ꯅꯣꯡꯂꯦꯟ ꯄꯥꯈꯠꯅ "ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣꯅꯦ ꯃꯥꯕꯣ? ꯒꯨꯂꯤꯒ ꯆꯥꯈ꯭ꯔꯕꯣ"꯫ "ꯁꯥꯔ, ꯌꯥꯝ ꯍꯦꯟꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯕꯅꯤꯅ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯈꯤꯗ꯭ꯔꯦ"꯫ "ꯑꯣ, ꯑꯗꯨꯏꯗꯤ ꯈꯔ ꯐꯩꯗꯅ꯫ ꯑꯩꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦꯗꯅ"꯫ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯪꯅꯤꯡ ꯍꯪꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯗꯤ ꯃꯄꯥꯅ ꯍꯥꯟꯅ ꯍꯪꯈꯤꯕꯗꯨꯗ ꯔꯤꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯃꯥ ꯈꯪꯏ ꯃꯥꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯊꯃꯣꯏ ꯃꯅꯨꯡꯗꯁꯨ ꯂꯣꯠꯅ ꯁꯣꯜꯂꯛꯏ꯫ ꯊꯧꯉꯝꯕꯤ ꯑꯉꯥꯡ ꯃꯆꯥ꯫ ꯃꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯍꯦꯟꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯍꯦꯟꯂꯩꯃꯁꯨ ꯍꯧꯒꯠꯇꯨꯅ
ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯍꯦꯟꯂꯩꯃ ꯂꯨꯆꯤꯡ ꯍꯦꯟꯕꯕꯨ ꯎꯗꯅꯕ ꯂꯣꯠꯄꯗ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ 5 ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯣꯡꯂꯦꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯦꯟꯂꯩꯃꯗꯤ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯃꯥꯒꯤ ꯁꯛ ꯎꯠꯂꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯂꯩꯃ ꯇꯞꯂꯤ ꯇꯞꯂꯤ ꯃꯄꯥꯕꯨꯡꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯔꯨꯝꯗ ꯆꯪꯉꯛꯄꯒ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯅꯤꯃꯛꯇꯨ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯛꯏ꯫ ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯅꯆꯥꯁꯤꯡ ꯀꯧꯕꯤꯕꯁꯦ? ꯅꯣꯡꯂꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯄ꯫ ꯑꯩꯁꯨ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯁꯨ ꯍꯪꯆꯤꯠ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯦꯟꯂꯩꯃ ꯇꯞꯂꯞ, ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯇꯣꯏꯅꯣ? ꯍꯥꯏꯕ ꯉꯝꯗꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯩꯁꯨ ꯆꯠꯂꯤꯉꯩꯗ ꯂꯝ ꯈꯔꯁꯦ ꯌꯦꯡꯉꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ 1 month ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯃꯨꯛꯁꯨ꯫ ꯋꯥꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯅꯤ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ, ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯅꯤꯃꯛꯇꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯂꯨꯆꯤꯡ ꯍꯦꯟꯕ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗ ꯅꯨꯄꯤꯗꯨ ꯀꯧꯔꯛꯏ꯫ ꯉꯥꯏꯈꯣ꯫ ꯆꯠꯀꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯕꯨꯡꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯅꯪꯅ ꯐ꯭ꯂꯥꯋꯔ ꯕꯨꯀꯦꯒꯤꯁꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯪ ꯃꯐꯝꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅ ꯌꯥꯔꯗ꯭ꯔꯣ ꯅꯪ? ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯍꯣꯏ꯫ ꯑꯃꯨꯛꯁꯨ ꯆꯠꯀꯦ ꯇꯧꯏ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨꯁꯨ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯀꯩ ꯍꯥꯏꯗ ꯋꯥꯠꯂꯤꯒꯦ? ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯒꯨꯝ ꯉꯥꯏꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯂꯨꯒꯨꯝ ꯇꯧ꯫ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯈꯨꯝꯂꯝꯗꯦ꯫ ꯁꯦꯟꯆꯠ ꯇꯧꯅ ꯆꯠꯈꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯁꯣꯝꯗ ꯍꯦꯟꯊꯣꯏꯗꯤ ꯍꯟꯗꯛ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯃꯉꯣꯟꯗ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯦꯟꯊꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ꯫ ꯕꯕꯥ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯈꯥꯕꯅ, ꯍꯥꯏꯌꯨꯅꯦ, ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦꯅꯦ ꯕꯕꯥꯗ? ꯈꯥꯕ ꯂꯝꯗꯝꯁꯤꯒꯤ ꯐꯥꯎꯔꯕ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯍꯦꯟꯊꯣꯏ ꯃꯄꯥꯗ ꯀꯦꯁꯤꯟꯅꯗꯨꯅ, ꯕꯕꯥ, ꯂꯨꯆꯤꯡ ꯍꯦꯟꯕꯗꯣ꯫ ꯈꯥꯕ ꯉꯛꯅ, ꯂꯨꯆꯤꯡ ꯍꯦꯟꯕ ꯍꯥꯏꯗꯤ? ꯕꯕꯥ, ꯁꯤꯡꯒꯥꯒꯤ ꯃꯄꯨꯗꯣ꯫ ꯈꯥꯕ ꯅꯣꯛꯂꯒ, ꯑꯣ, ꯕꯕꯥ ꯚꯥꯞ ꯇꯥꯔꯦ꯫ ꯑꯗꯨ ꯕꯕꯥ, ꯂꯨꯆꯤꯡ ꯍꯦꯟꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ꯫ ꯕꯦꯃꯥ, ꯃꯥꯗꯤ ꯂꯨꯍꯣꯡꯉꯗꯥꯏꯅꯦ? ꯕꯕꯥ, ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ꯫ ꯃꯥꯅ ꯐꯅ ꯂꯨꯍꯣꯡꯗꯨꯅꯁꯨ ꯂꯨꯆꯤꯡꯗꯤ ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯒꯅꯤ꯫ ꯈꯥꯕꯁꯨ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯀꯠꯂꯛꯏ꯫ ꯕꯕꯥꯁꯨ ꯄꯥꯝꯂꯤꯕꯅꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤ ꯑꯃꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯁꯤ꯫ ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯕꯕꯥꯒ ꯇꯧꯔꯒ ꯍꯦꯛꯇ ꯏꯆꯥꯒꯤ ꯂꯨꯆꯤꯡ ꯍꯦꯟꯕꯗꯣ ꯐꯥꯔꯒ ꯂꯣꯏꯔꯦ꯫ ꯍꯦꯟꯊꯣꯏ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯇꯨꯅ, ꯕꯕꯥ, ꯐꯥꯒꯤ ꯅꯠꯇꯦꯕ꯫ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯐꯥꯒꯤ ꯅꯠꯇꯦ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯗꯨꯃꯛ꯫ ꯐꯔꯦ, ꯕꯕꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯄꯨꯡ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯕꯕꯥꯒ ꯋꯥ ꯇꯥꯅꯔꯁꯤ꯫ ꯑꯗꯣ ꯕꯨꯡꯉꯣꯗꯤ ꯎꯗꯦ꯫ ꯀꯥꯏ ꯆꯠꯈꯤꯒꯅꯤ ꯃꯥꯕꯣ? ꯈꯪꯗꯦ ꯕꯕꯥ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯌꯥꯔꯦ, ꯃꯗꯨ ꯑꯉꯥꯡꯗꯨꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯕꯕꯥ ꯀꯣꯟꯅ ꯍꯪꯂꯒꯦ꯫ ꯑꯗꯨꯗꯤ ꯕꯕꯥꯁꯨ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯈꯥꯕꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯄꯥꯅ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯕꯗꯨ ꯀꯥꯎꯕ ꯃꯈꯩ ꯗ꯭ꯔꯦꯁꯇꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯑꯇꯩꯗ ꯍꯥꯟꯅ ꯂꯥꯛꯇꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯍꯥꯟꯅ ꯆꯪꯉꯛꯂꯝꯃꯤ꯫
Mana hospital hek changakpaga reception leiriba adom da lakduna luching henbagi room karambano haiduna hanglami. Reception dune hen thoida luching henbagi room du taklaklami. Hen thoisu luching henbana leiriba adom da laklami. Security karasu maduda leiri. Hen thoidi makhaibu thausa mamakai chatke hek tawbaga. Ma'am, kaida satpige tawribano? Hen thoi usitana noi sir unage tawbani. Ma'am, sir ne ngasidi kanamda thajilakano haiduna hairami saubibi yade. Hen thoidi madu tabada usitana hairi. Nang aise kanano khangbra? Aise noi sir gi girlfriend ni. Gyan tare ko? Ai changise. Nupa dudi hen thoi na hairi badu thajaba ngamdabana hairi. Ma'am, ngaya ngai biramo. Ai sir da hangjarage. Asi haiduna nupado luching hen bagi room da changakduna nupado kina hairi. Sir, nupi amana sir she my girlfriend hayawi. Mana sir unage haiduna ngaiduna lehawi. Luching hen ba sauningna kanana haige. Sir ki girlfriend haige.